अहानबदा नुंगाइबा पाव मैम शेयर तौजगे UPSC की एग्जाम की फल लौथोखरे मणिपुर मसा अनि यौरक्ले यूनियन पब्लिक सर्विस कमीशन UPSC न लौबा सिविल सर्विस एग्जाम इंग लिसिंग अनि तरागा मापल की फल ngasi लौथोखरे पुन्ना कैंडिडेट लाख मरी के लिसिंग मौद्रा हुमदोइगा समापन को हुमद्रागा निथोय परीक्षा थाबदा कैंडिडेट सनी पान कुन मापन माइ पाखरे माइ पाकलब कैंडिडेट सिंगी मनुंगदा जनरल दा सहुमगा मरी EWS दा हुमद्रागा निपान OBC दा चनीगा यांखैगा मथोय शेड्यूल कास्ट दा चामगा कुनगा मापन अमदी शेड्यूल ट्राइब दा हुमफुगा तरेनी एग्जाम असिदा माइ पाकलब मणिपुरी मसा अनि एदुदी रैंक चामगा मार्फुगा निपान नोंजई मोहम्मद अली अकरम शाह अपोकपा लेखिद्रबा नोंजई अली अजहर शाह सही कुनगोमदोय अपोकपी नोंजई सफिना शाह खेत्रिगाव नोंयाई लेकाई इम्फाल ईस्ट अमदी रैंक साहुंगा हुमद्रागा हुमदोय परीक्षित थौदाम सही कुनगोमदोय अपोकपा थौदाम सोमेंद्रो अमदी अपोकपी थौदाम ओंबी प्रेमावती उरिपो खोइसनाम लेकाई सेरपकोट मनिंगनी सुहाइरी अतोपा मरुओइबा पाव अमनमु nga soba matomta ngaujong miamda namthak togonu love नौरिया पखंग लाप केंद्र की एक्स MLA सुभाष चंद्र न वसक कोन न महक मसाना मुन्न खन थजरगा BJP की मेंबरशिप तगी तोकपग लोन्यना MLA फमदगी सु तोकले हाइदुना मीडिया की ममांगदा हाइखी अदुगा अमु कांग्रेस की मियोइना खुपाक न फौ थादुना फुरग हेन बने अमु हाइ मीना फुरक लब फौबसु MLA अमना हाइदोकप लेमजदे माकी थवोंगसी वखल मपुंग फादब माले हाइना नौरिया पखंग लाप कनब लुप की जनरल सेक्रेटरी L लैंगाकपा खुमना प्रेस थदोरप सरोल अमना हाइरी सैरोल सिनहाई BJP दगी तोकले हाइरिबा BJP दा अमुक संगजदुना फम हनगत हनबियु हाइदुना अमुक वनोमी कांग्रेस की मथक केस अमुक तोक्सिली अमुक सु हंदुई स्पीकर दा अमुक ताइने हौजिंग अमुक नौरिया की मियामना MLA ओइबा तो ओ हाइबदगी तोकपनी अमुक हाइ मियामना माबु पामद्रे तो ओ हाइबदा यादुना तोकप ओइरगना अमुक ओइजगे हाइदुना वनोमगा दौरिबसना करिगी अमुक बोट लेपकदौरिबना करिगी मरमदी मादी मियामना तोखहन्निंगलबनी हाइरी nga soba haibisu mahakna yamna pamji adubu nga masa yonbagumna nauriya gi miyam yonba yaroi haibidi mahak khangaudrama male miyamna mahak matik sadre mihut onare khangbadi kuire mana bot hek kabagi mayumda tawba ahanba mifamda mana haikhiba wahai haujiksu aina haiba wa mayamna takpham thokpra mayamna haiba wa aina tapam thokpra ai MLA ni haikhiba adugi angawbani khankrabani mathanta ngawjong miyamna namthak tawgonu hainsu sorolsina makhatari atopa yamna luriba maruoiba paw manamu manipur da ICMR gi expert team kauduna COVID-19 laisatagi ngakthoknaba sarkarna honafam thoi Hauzik Manipur COVID-19 laisas handuragli ba asi community transmission gi thak yaurakli hain akhang ahi singna mot phongdong narakli loinana numit khudingi oina travel history leiteba miyoi kya laisat asina positive oibigi sang hengalakle maduna hauzik oiribe phibam asida Manipur sarkar na India Council of Medical Research ICMR gi experts sing kauduna laisat asi matau karamna thengnagadage haibigi pauktak lauraga athubo matamda thabak paikhatpham thokle hairi hiramasigi matang le expert kya na phonok narakpagi matung inadi COVID-19 na hakthengna sogolaba Bharat ki state kya gi sarkar na ICMR gi experts sing kauduna COVID-19 laisat asi karamna thengnagani karam section thorangi thabak lokhatkani haibadu takhalaga makha tawa section thorangi thabak lokhatpada yamna afaba lambi da sangsinba ngamkhi hairi hauzik Manipur gi oiribe phibam asidi community transmission ga sa manare phibam asida Manipur sarkar gi health department gi expert ni haiduna lairibe singna magi oiba tonganba mot pinaduna praja miyamda samamna hanbagum taure masina pandemic oiraba laisat asi matau karamna thengnagani karam section thorangi thabak lokhatkani haiba adu tasiengna khangdabaga chap manare luraba tanja asida ICMR gi experts singi wakhalon aduki matik tangai fadre hiramasida chief minister na achoba thodang lauduna ICMR gi expert team asi Manipur da kauduna makhoidigi laisat asi karamna thengnanabage haibising adu khangdok laga paikhat pamthokpa thabak sing adu paikhat haudrabadi COVID-19 laisat na nongma gi positive oibigi sang hengalaktuna aruba phibam amada lairagani haibisini experts singa phongdok narapagi matung ina World Health Organization ihan hanbada laisat asi droplet ni haina launaramba do haujikti airborne disease oire haina WHO na yakre masigi mathakta malem gi lebak singi oiba tongan ba specialist saniga kuntraga mathu henmana airborne disease ni haina tasing na takpada WHO su recommend tawkhrabni hanasu pawsina makhatari
Maduna haujikti laiset asi nungsit ki saruk ta tinduna sandokpagi sang asi hengalakpa yabagi akibadu lairabani. Laiset asi pandemic oi haina lakthokhrabanina sahi supa dumak lairagani haibani loinana aduki matik section ba matam oire Manipur gumba pikraba state asida laiset asina positive oiba asuki matik yam khalakliba asi section thorangi thabak lokhatpada sarkar gi asoiba kya laire haibadu takpani haibisini. Sairak Manipur Sarkar ki Health Department ki Additional Director su oiriba Dr. Khoirom Sasikumar Mangangna phongdokhibada COVID-19 asi airborne disease nate sodium hydrochloride solution kapana miyobigi haksang sasan akoibigi phibamda aduki matik sogalli haina su phongdokhi adubo sogalli khangna haujiksu makhatana Sarkar gi miyoi sing phawba yauna sodium hydrochloride paksana kapagi thabak sathariba asina karigino haiba wafam amalakli Maduna Hiramasi matang nasu Manipur Sarkar na Manipur Miyamda mayek sengna sengdokpam thoi haibesini haina su pawsin makhatana phungdorokli loisilakpada maruiba pawang katanga miyamda share tawzaramge Manipur yueba COVID-19 update masam tang hapsaramge nauna miyoi maudraga nipan positive oire mapana satludaba miyoi humphugomloi positive oire ngasisu Manipur da nauna miyoi maudraga nipan COVID-19 positive oire masigi manungda miyoi kunthraga mari amadi Central Armed Police Force tagini aduga lemhauriba sing asigi manungda miyoi humpugo humdoi amadi mapana satludaba miyoi singni Tamenglongdagi miyoi amakhakti mapandagi halakhibani hairi ngasi nauna positive oiraba sing asi tharaga state asida COVID-19 ga apunba confirm case lising ahunga taraga nipan sukhrei masigi manungda miyoi lising amaga sanipan ga taraga mari recover tawba ngamkhre aduga miyoi lising amaga chamaga maudraga tari na active case ta lairi haujik phawbada laisit asina miyoi taret siankhre ngasi nauna positive oiragli sing asi Imphal East dagi kunga manga Thoubal dagi kunga humdoi Kaksing dagi ani Sandel dagi manga Tamenglong dagi ama amadi Imphal East dagi nipani phagalakpagi sangsada humpuga point tara oidi aduga atopa maruiba pawmo content masang ka mem da share tawzaramge positive oibaga loinaruba sing laingakna test tokthokpiu club Thangmaban hizam laikai digi lana thoram amada saruk yaramba positive oiraba doctor amaga loinaramba hizam laikai gi miyam athubada laingakna test tokthokpiu haina North Imphal Youth Oriental Club na thadoropa serol amana hairi serol asina lana thoram da yauriba miyoi sing laingakna test tawnabani haiduna ngarang bus ama tharaktuna Oriental College ta pukhi adubu test matam sang na ngehanduna thamlaba matung test tawnaba kit leitre haiduna thadorakhi maramaduna athubada laingakna test tokthokpiu hainasu pawsina makhatana phungdorali aduga mayamda kari leigi habadu agi content singsi mayamna tabiba loiraba matungna mayamna comment amam thambiramu aduga aina pathoksakhibda lankiba sokhibya yorsu mayamna ngakpigani aduga ano be hek paw lakpok mayamna update piba ngamna bo honajaraki aduga paw sibu tabibi damakta thakapa phundok seri and thank you